Security Force na Imphal East, Imphal West, Churachandpur, Thoubal, Kakching, Bisnupur amadi Kangpokpi districta operation tawduna khutsu khulai kaya fagatpaga loinana irang thokpa yaba mafam kaya su laksinduna thamba ngamle hairi. Manipur Police Control Room dagi Thadorakpa cherol asina hai National Highway 37 amadi National Highway 2 da lamdam asigi tangai fadana nongmada changdaba yadraba polam puba gari chaniga nifu taruk amadi chaniga kunnipan hairiba lambi asida apanba yauduna pusilakhi. Makata na pochai pusilakdaba khudong thiningai oiba mafam kayadasu security force na akanba cheksin thorang lokhatkhi. Manipur ki district pumna makta pamdaba thodok thoktanaba punna checkpoint chamagani funi thoi thamduna achat awong check tawbada chingnaba sing amasung tamda ngakpigani chingnaba ching amasung tamda punna miyoi chahumga kunni thoi fagatuna wahang pahong chathaki miyamna semjin sajanba video amadi aranba pauda thazabiganu loinana lakhiba khusu khulai singsu athuba matamda manak nakpa police station natraga lenga ki security miyoi singda sinabiyu hainasu Manipur Police Control Room na Thadorakpa cherol asina hairi.